ngasi Eepam da chatluge khoi ahum se Eepam chakyai na thoklei ado Eepam se nungai na di chatpa natre mayam harau nungai bagi di chatpa natre kwai se phajana heng chalamdai da oina chasagai na leiri ni ba ko yum se chalamdai da chaladi dum haidi nungai na chalina kwa wali ngai dagi chathuraga heng chalamdai jawrong ko chaningai ya ba nuna chalamdai jawraga ma pa do phangna ba chakki aina khanjana leiram mini ba ise do yadre dumda papa su masangam de ai dugai mama su dum ahanu ramina khu khurai chikpi do leiba duda arum hawi ai aduga pani pagi mausu ko khrani mamang digi mas masangam de na hospitalize oina khona tawre ba duna mapangan son na hudi se ma suam bau su bangam dre ba ko ma se mapangan da son dana aduna mayam ngasi se chalagani ni humni leiraga lak sira khanbani mama do dum help to boina ado chalaga khangani moi condition do kamaina oiba diai papas na ma ise yoga do hogolak pata ngai ri bani na ko mana yoga do mu le phaning dri ba ise no yoga na di lurak pra ko mayam mai pa na salaga di duni koksen pakhal nungai tare han suoi salabina ko papa mama hoi do imai pa hanu salak pakai se nungaipham di khngde da mayam du mathak da maudu na masa do khingna leiraga di dum khara himmatam su thui dana ko ado ma mung na sallamani na mung hena kheno tawre dana ngasi jum se leiru ba kai na chalini dias na ma chaning de ko ma chaning de na chasia ya driba maboka le hong ni na ko do papa su lei doini ai ahan ba da khalambani mayam diaga mapaga chathanamaga ai oina jumda leiuraga na khalambani ba do mama oina jaraktre jumdagi ai amphau su diabuli thadoga chachadri ba mupha aduduna su wakhal ladi kamai thadok toino di khanba chindari thamamaga chakki aina khanba kwa ado mama papa na yaraktre angang puraga lau aina angang pura lau mana phare mana dum panani ai papa na angang do adai upani pai machanu pi ama su leina ko me am adu mo bani se pullaga lenga oi bidu ko satina lamse helya ba hona bangam de bani se pun raga ai jum ga chaning de hari ne mo bani gi lam khuyen se mana ba du ne aduna papa na ngangi pura lau oi na ngang do masu do kuina udra bani na uningi mare moisu pura chale sim su phara puri ni chaning ponte damana nupi mapam chaning da basidi kari hairani haina kana dare moi gi jumda khoina leiri sidi moi keso moi gande ko se sangsari kana mini kana da di sauruni moi gi jum mai ne nang gi jum na tro ai jum da nang gi jum ni da nang na tan do di uji ai jum leitre na Eepam leite nupi ai se ton la poni me am sina tan do ra ba jum da chale ga se mai pa le ngai di le ni mai pa le ra ka kan da di kari oi ni nupi kai se ton ga poni me am oi hei ponte ka nupi kai se stakri tau ge da tau roi ge ra nupi na ton ba se di hai ru kana de anduni me am dum chalaga share tau je ra ke ana eng me am do share tau ro toi ra khngde taurishe apa nungai dem ta oi dam nei se ngarang de gi nokning dra bani ko me am hoji blog sem ba no ye no me am jeng mina se dum makhata na blog se rangir khali gi jam hore me am rangir khali point te gi naga tila jawrok pada 20 minute pharak tore ko lei rei se kenu misilam bi se komak pai do oi de no khngdre taurishe sasu sari mapanda me am dia se tawinong mamang da su phamjal lore tawinong phajana tungre lambi na ma phatta bana godro kadra khoi goli sange ba ko thong lan do re tumure me am si jawra makeup thong lai ni lambi masang su matum ni yoga to we ni na ngan na su hogwala do na tum ba se pen dare mata masung si ngan tan ga hogwala walking da salu mani motaga yum jawre mayam yum jawraga nong su kanna chu thare ado borisa matamda nong chu base yeng basu adum nungai lo ba mi singi su yamna harau jaba matam ni kwa adi jam kanna chu salaga budi ising chawi ne ado sungsu chudraga su lo ubadi ya de na kwa aduduna nong churak pase lo ba singi di hudi nungai ba matam ni aduduna labuk se su hojik lo ubagi kanna langnari nong si so hapet kanna di su mayam tractor ga lai risa je mun lau ubagi kanna hujik se lahon loina lau ling khatna rak peitan ja oi khatna re i ba kwa lau ling mom sem ba do duga ani se na tawi se mo
ꯑꯩꯅ ꯃꯌꯥꯝ ꯂꯥꯏ ꯀꯠꯂ ꯂꯩꯔꯝꯕ ꯆꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯧꯕꯅꯤ ꯑꯗꯣ ꯆꯥꯒꯦ ꯑꯩꯅ ꯄꯨꯊꯣꯔꯛꯏꯅꯦ ꯑꯩꯁꯤꯅ ꯅꯨꯡꯊꯤꯟ ꯇꯨꯝ ꯍꯧꯒꯠꯂꯛꯑꯒ ꯀꯔꯤ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯐꯨꯗꯣꯏꯅꯣꯅꯦ ꯐꯨꯕ ꯌꯥꯗꯦ ꯂꯥ ꯃꯄꯥꯟ ꯊꯣꯛꯂꯣ ꯂꯥ ꯂꯥ ꯂꯥꯛꯑꯣ ꯑꯗꯨꯗꯤ हेलो गाइस आज हम बहुत खुश लेते हैं मैं भी आ रही हूँ मैं तो इनका बहन हूँ हाँ मनी मुंद्रो के जाते दोस्तों आज से शाम है अभी तो रुकिए मैं हूँ मेरा एक बहन है योगी योगा करते मैं भी करती हूँ मैं तो के बाद जिम भी जाती हूँ हाँ गाइस ये सच बोलिए मैं योगा करने के मैं बताती हूँ वो सही कह रहा है हेलो गाइस आज मेरी बहुत क्यूटी मेरा दिया आया है ईशा आया है और मैं बहुत खुश हूँ उसके साथ मिलने रुकी तू भी जिम तो जाते हैं ना क्या करने वाले हैं क्या करने वाले हैं हम योगा करने वाले डांस करने वाले आते हैं हम चलो हम अलग डांस मैं पे महई करे दा हाई करे दा चलो दुकान से सीचो अनि से तौरिसे उने ओए गाड़ी ला कनी ने को नो तौनु खाना नु सु तुरदी मखु काइनी मु गाड़ी लाकनी ने को साइड ते चतोइनी नोंखोंगी से ताब्रा होय खुद पाई के सुजाद्रे नि से तौरिसे उने चाउरे ना मई पाइरा मई पाई दे काइना खुद पाइरा मोय अंगांग ने खल्ले म लहोन से चाउरे है लहू बैदी थवाई नि से लहोन से तुरेनเอาปั๊มดิไปเฮานี่เนี่ยเจอมันลอยเลยเนี่ยข้าคุยได้สมัยเลยเฮากับปานบ่อุดบสิบ่อาจจะสกายไปเลยสกายไปสิดุมไปนิ่งนี่เนี่ยตู้गाड़ी लाई संभजरी ꯃꯊꯛꯇꯗꯤ ꯐꯖꯅ ꯁꯥꯠꯂꯤ ꯃꯣꯏꯁꯦ ꯃꯊꯛꯇ ꯂꯣꯏ ꯁꯀꯥꯏ ꯂꯩꯔꯤꯅꯦ ꯀꯥꯇꯣꯟ ꯗꯨꯀꯥꯟꯗ ꯃꯄꯥꯟꯗ ꯁꯥꯠꯂꯤꯅꯤ ꯂꯩꯍꯥꯎꯋꯦ ꯗꯨꯀꯥꯟ ꯂꯩꯔꯒ ꯆꯪꯐꯝꯁꯤꯗꯤ ꯃꯕꯥꯏ ꯄꯨꯜꯂ ꯀꯣꯏ ꯆꯠꯈꯔꯦ ꯑꯩ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯒ ꯅꯨꯡꯉꯥꯏꯔꯦ ꯃꯥꯅ ꯍꯦꯟꯅ ꯏꯟꯖꯣꯏ ꯇꯧꯔꯦ ꯚꯤꯂꯦꯖ ꯂꯥꯏꯐꯁꯦ ꯆꯤꯀꯦꯟ ꯆꯥꯅꯤ ꯑꯩ ꯂꯩ ꯆꯠꯈꯔꯦ ꯑꯅꯤꯁꯦ ꯁꯤ ꯗꯤꯟꯗꯤ ꯕꯤꯟꯗꯤ ꯑꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯦ ꯃꯃꯥꯗꯣ ꯈꯔ ꯊꯕꯛ ꯁꯨꯖꯁꯅꯨ ꯑꯩ ꯄꯨꯊꯣꯔꯝꯕ ꯑꯅꯤꯁꯦ ꯑꯅꯤꯁꯦ ꯃꯌꯥꯝ ꯁꯣꯔꯣꯛꯇꯨꯒ ꯂꯦꯡꯃꯟꯒꯤꯅꯀꯣ ꯎꯄꯥꯏ ꯂꯩꯇꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯣꯏ ꯄꯨꯊꯔꯛꯑꯦ ꯁꯤꯁꯤꯅ ꯈꯔ ꯒꯥꯔꯤ ꯆꯠꯄ ꯋꯥꯠꯂꯦꯕꯀꯣ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯅꯨꯡꯁꯤꯠ ꯆꯥꯒꯦꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯣꯏꯕꯥꯅꯤꯒꯤ ꯂꯦꯡꯕꯁꯤꯅ ꯍꯦꯛꯇꯝ ꯀꯩꯅꯣ ꯇꯧꯔꯦ ꯀꯤꯔꯦꯕ ꯁꯣꯔꯣꯛꯇꯣ ꯒꯥꯔꯤ ꯉꯥꯛꯇ ꯆꯠꯂꯕꯅꯤꯅ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯀꯣꯏꯍꯜꯂꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯃꯌꯥꯝ ꯂꯧꯕꯨꯛ ꯁꯨꯕꯗ ꯄꯨꯛꯅꯤꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯄꯨꯛꯅꯤꯡꯗꯤ ꯄꯤꯉꯥꯏꯒꯤ ꯃꯦꯃꯣꯔꯤ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏ ꯁꯤꯗ ꯂꯩꯔꯤꯅꯤꯗ ꯅꯨꯄꯤ ꯀꯥꯏꯁꯦ ꯑꯣꯏꯗꯤ ꯑꯣꯏꯍꯩꯄꯣꯟꯇꯦꯀꯣ ꯃꯌꯥꯝ ꯄꯣꯛꯄꯅ ꯑꯃ ꯃꯐꯝ ꯑꯃꯗ ꯁꯤꯕꯅ ꯃꯐꯝ ꯑꯃꯗ ꯇꯧꯔꯤꯁꯦ ꯄꯤꯉꯥꯏꯗ ꯁꯤꯗ ꯄꯄꯥ ꯍꯣꯏꯅ ꯆꯥ ꯊꯤꯟꯕꯗꯒ ꯃꯅꯤꯡꯗ ꯏꯟꯅꯔꯤꯅꯤ ꯂꯧ ꯂꯤꯡꯕ ꯃꯤꯒꯤ ꯆꯥ ꯊꯤꯜ ꯆꯠꯂꯒ ꯂꯧ ꯂꯤꯡꯂꯒ ꯂꯩꯔꯤꯅꯤ ꯂꯧ ꯂꯤꯡꯕꯁꯦ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯅꯨꯡꯊꯤꯟꯗꯒ ꯄꯄꯥ ꯃꯃꯥ ꯍꯣꯏ ꯇꯨꯝꯃꯤꯉꯥꯏ ꯍꯨꯔꯥꯟꯂꯒ
ꯂꯧ ꯂꯤꯡꯉꯤ ꯃꯤꯒꯤ ꯂꯧ ꯂꯤꯡꯕꯗ ꯌꯥꯎꯔꯒꯀꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯂꯧꯁꯦ ꯂꯤꯡꯉꯛꯄꯒ ꯉꯥꯏꯔꯤꯅꯤ ꯆꯦꯔꯨꯕꯤꯈꯩꯒ ꯂꯧ ꯂꯤꯡꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨꯒ ꯕꯥꯔꯣ ꯖꯛꯂꯥꯎ ꯁꯥꯕꯗꯒ ꯀꯌꯥꯝ ꯂꯤꯡꯖꯅꯤꯡꯉꯤꯕ ꯈꯨꯠꯀꯁꯦ ꯆꯨꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗ ꯃꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯎꯅꯤ ꯃꯥꯊꯣꯏꯕꯤ ꯑꯗꯨꯒ ꯇꯨꯔꯗꯤ ꯌꯥꯔꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯗ ꯍꯥꯏꯅꯣꯏꯗ ꯁꯦ ꯃꯇꯝ ꯑꯃꯗꯀꯣ ꯍꯧꯖꯤꯛ ꯇ꯭ꯔꯦꯛꯇꯔꯒꯤ ꯃꯈꯣꯟꯗꯅꯤꯀꯣ ꯇꯥꯔꯤꯁꯦ ꯇ꯭ꯔꯦꯛꯇꯔ ꯃꯈꯣꯟꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯥꯡꯅ ꯇꯥꯏꯌꯦꯕꯀꯣ ꯌꯥꯝ ꯇꯥꯡꯅ ꯇꯥꯕ ꯍꯥꯏꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯔꯣꯏ ꯂꯣꯏ ꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯧ ꯎꯏꯀꯣ ꯁꯤ ꯈꯨꯟꯁꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯃꯤꯁꯤꯡꯁꯦ ꯂꯧꯕꯨꯛꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦꯕ ꯑꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯋꯥꯕꯁꯨ ꯂꯩꯇꯦ ꯀꯩꯁꯨ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅꯒꯤꯗꯤ ꯂꯩꯇꯦꯕ ꯌꯥꯝꯅ ꯍꯥꯏ ꯐꯥꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯅꯠꯇ꯭ꯔꯒꯁꯨ ꯃꯁꯥꯒꯤ ꯆꯦꯡ ꯆꯥꯖꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯁꯤ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯑꯗꯨꯗꯣ ꯁꯤꯁꯦ ꯍꯥꯟꯅꯗꯤ ꯁꯟ ꯏꯔꯣꯏ ꯁꯤ ꯃꯇꯝꯗ ꯏꯔꯣꯏ ꯐꯂꯥ ꯆꯦꯟꯕ ꯀꯥꯏꯅꯁꯨ ꯁꯦꯟꯅꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯡ ꯊꯝꯕꯗꯨꯅ ꯁꯦꯟꯗꯣꯏꯅꯦꯕ ꯏꯔꯣꯏꯗꯣ ꯑꯗꯨꯗꯣ ꯏꯔꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯖꯩ ꯄꯥꯏꯔꯒ ꯑꯔꯇꯤ ꯀꯥꯏꯅ ꯂꯥꯎꯕꯗꯣ ꯑꯗꯨꯏ ꯃꯈꯣꯟꯇꯅꯦꯕ ꯇꯥꯔꯝꯃꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯇꯥꯔꯤꯁꯦ ꯇ꯭ꯔꯦꯛꯇꯔꯒꯤ ꯃꯈꯣꯟꯇ ꯉꯥꯏꯔꯦꯀꯣ ꯃꯌꯥꯝ ꯏꯔꯣꯏꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯌꯥꯝ ꯂꯤꯛꯑꯦꯗ ꯏꯔꯣꯏ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯤ ꯑꯥꯗ ꯂꯩꯔꯤꯁꯤꯅꯤ ꯁꯤꯒꯤ ꯏꯔꯣꯏ ꯑꯅꯤ ꯑꯍꯨꯝꯁꯤꯅ ꯍꯧꯖꯤꯛ ꯄꯨꯔꯥ ꯍꯥꯏꯗꯤ ꯈꯨꯟ ꯑꯃꯗ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯈꯦꯠꯅꯔꯛꯏꯀꯣ ꯊꯥꯏꯅꯒꯤ ꯄꯨꯟꯁꯤꯒ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯒ ꯂꯥꯏꯐ ꯑꯅꯤꯁꯦ ꯃꯥꯟꯗꯤ ꯃꯥꯟꯅꯔꯛꯇꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯃꯨꯛ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯌꯥꯝꯁꯦ ꯎꯕꯗ ꯌꯨꯝꯗꯁꯨꯒꯤꯁꯨ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯧꯕꯨꯛꯁꯦ ꯀꯨꯝꯃꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯑꯅꯤꯁꯦ ꯍꯣꯠꯅꯕ ꯉꯝꯗꯔꯦ ꯕꯣꯏ ꯂꯧꯕꯨꯛꯁꯤꯒ ꯉꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯑꯝꯇ ꯂꯩꯖꯒꯦ ꯍꯥꯏꯅ ꯀꯨꯝꯊꯔꯛꯄ ꯑꯅꯤꯁꯤꯒꯤ ꯂꯤꯂꯥꯁꯤꯒ ꯍꯣꯏ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯌꯥꯎꯗꯦ ꯇꯥꯛꯏꯔꯥ ꯄꯣꯀꯦꯠꯇ ꯅꯝꯁꯤꯜꯂꯨ ꯃꯅꯨꯡ ꯅꯝꯁꯤꯜꯂꯨ ꯃꯅꯨꯡ ꯅꯝꯁꯤꯜꯂꯨ ꯈꯟꯅꯔꯤꯁꯦ ꯑꯩꯉꯣꯟꯅꯤꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯅꯤꯁꯦ ꯃꯃꯥꯁꯦ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯒ ꯄꯨꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯅꯤꯁꯦ ꯑꯉꯥꯡ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤ ꯃꯃꯥ ꯅꯥꯏꯀ ꯈꯪꯖꯄꯣꯟꯇꯦ ꯃꯣꯏꯕꯥꯅꯤꯗꯤ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦꯀꯣ ꯑꯍꯤꯡꯗ ꯏꯄꯥꯗꯨꯒꯤ ꯃꯧꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯊꯤꯟꯒꯤꯗꯨꯒ ꯆꯥꯛ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯉꯝꯃꯒ ꯊꯣꯛꯂꯛꯏꯅꯤ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯕꯗꯣ ꯁꯤꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯁꯕꯦꯟꯒꯤ ꯌꯨꯝꯁꯤꯅ ꯗꯣꯛꯇꯔꯒꯁꯨ ꯑꯗꯨꯝ ꯅꯛꯅꯔꯦ ꯇꯥꯎꯟ ꯃꯅꯨꯡꯗꯅꯤꯅ ꯑꯗꯣ ꯆꯥꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯗꯦꯁꯥ ꯇꯧꯔꯁꯨ ꯁꯤꯗ ꯂꯩꯕꯅ ꯐꯔꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯂꯩꯔꯛꯇꯔꯦ ꯌꯨꯝꯗꯁꯨ ꯄꯄꯥ ꯃꯃꯥꯇ ꯂꯩꯍꯧꯔꯦ ꯑꯉꯥꯡꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯑꯉꯥꯡꯗꯣ ꯑꯗꯨ ꯁꯤꯅ ꯅꯦꯛꯁ ꯗꯦꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯣꯏ ꯆꯥꯛ ꯄꯨꯔꯒ ꯆꯠꯂꯤꯅꯦꯕꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯃꯌꯥꯝ ꯖꯣꯟ ꯂꯩꯇꯕꯁꯦ ꯁꯥꯊꯤꯅꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯃꯝꯃꯗꯤ ꯈꯜꯂꯤ ꯀꯔꯤꯝ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯒꯁꯨ ꯑꯩꯅ ꯀꯔꯤꯝ ꯐꯤꯔꯣꯟ ꯁꯦꯠꯄ ꯆꯥꯕ ꯅꯤꯡ ꯊꯨꯡꯗ꯭ꯔꯒꯁु ꯃꯌꯥꯝ ꯌꯥꯝꯃꯝꯃꯗꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯅꯤꯄꯥꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯑꯣꯐꯤꯁ ꯀꯥꯔꯛꯇꯔꯦ ꯃꯥꯁꯨ ꯀꯝꯄꯦꯅꯤ ꯖꯣꯕꯅꯤꯅ ꯑꯗꯣ ꯃꯥꯁꯦ ꯑꯣꯐꯤꯁ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩ ꯁꯪꯍꯧꯔꯤꯅꯦꯕꯀꯣ ꯅꯤꯄꯥꯁꯨ ꯂꯥꯛꯑꯦ ꯃꯣꯏ ꯃꯥꯃꯣꯁꯤꯡ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯁꯦ ꯑꯍꯤꯡꯁꯨ ꯇꯨꯝꯗꯕꯒ ꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕꯒꯤ ꯏꯁꯥꯁꯦ ꯃꯌꯥꯝ ꯀ꯭ꯔꯤꯝꯐꯧ ꯇꯩꯅꯤꯡꯗꯔꯦꯀꯣ ꯃꯥꯏꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯑꯗꯨ ꯁꯣꯝꯗꯁꯨ ꯁꯤꯂꯥꯏꯟ ꯆꯤꯡꯉꯤ ꯃꯥꯏ ꯁꯤꯂꯥꯏꯟꯁꯦ ꯁꯪꯉꯤꯅꯦꯕ ꯑꯩ ꯁꯤꯂꯥꯏꯟꯁꯦ ꯁꯪꯕꯁꯤꯁꯨ ꯀꯤꯖꯩ ꯁꯣꯏꯗꯣꯛꯈ꯭ꯔꯗꯤ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯅ ꯅꯦꯛꯁ ꯗꯦꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯃꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯊꯥꯔꯦꯕꯀꯣ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯣ ꯇ꯭ꯔꯦꯟꯗ ꯆꯠꯇꯣꯔꯤꯕ ꯑꯗꯨꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯑꯩ ꯇꯂꯥꯕꯤ ꯇꯧꯔꯤꯅꯤ ꯑꯁꯤꯁꯤꯅ ꯖꯤꯡꯒꯥꯁꯦ ꯆꯨꯝꯊꯣꯡ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯧꯗꯨꯒꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤꯅ ꯉꯥ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨꯒ ꯁ꯭ꯀ꯭ꯋꯥꯁꯀ ꯒꯥꯖꯔꯒꯁꯤꯅ ꯐꯨꯠꯂꯒ ꯍꯥꯞꯀꯦ ꯇꯧꯔꯤꯅꯤ ꯃꯧꯗꯣ ꯃꯄꯥꯟꯒꯤ ꯄꯣꯠ ꯑꯃꯐꯥꯎ ꯄꯤꯖꯅꯤꯡꯗ꯭ꯔꯕ ꯁꯤ ꯐꯨꯠꯄꯁꯦ ꯑꯗꯨꯝ ꯆꯥꯖꯔꯅꯤ ꯍꯥꯏꯅ ꯊꯣꯡꯅꯕ ꯃꯆꯜꯁꯤꯡꯗꯣ ꯁꯦꯝꯗꯣꯛꯑꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ
ꯍꯣꯠꯀꯦꯁꯁꯤꯒ ꯆꯥꯛ ꯍꯥꯞꯄꯤꯔꯦ ꯃꯣꯏꯒꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯒꯤ ꯆꯨꯝꯊꯣꯡ ꯑꯗꯒꯤ ꯏꯄꯥ ꯅꯨꯄꯥꯒꯤꯅ ꯏꯀꯥꯏꯊꯕꯤꯒ ꯑꯂꯨꯒ ꯃꯦꯠꯂꯦ ꯃꯧꯒꯤꯅ ꯑꯂꯨꯒ ꯄꯦꯔꯨꯛꯀ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯦꯠꯄꯤꯔꯦ ꯃꯔꯤꯟ ꯈꯥꯡꯉꯧꯕ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯦ ꯑꯗꯨꯝ ꯁꯤꯅ ꯂꯣꯀꯦꯜ ꯖꯦꯔꯨꯝ ꯂꯩꯔꯛꯏꯕꯀꯣ ꯃꯥꯒꯤ ꯑꯅꯤꯒ ꯐꯨꯠꯂꯒ ꯍꯥꯞꯄꯦ ꯂꯝꯕꯤꯗ ꯑꯇꯩ ꯆꯥꯎꯔꯅꯨ ꯁꯤ ꯆꯥꯔꯣ ꯍꯥꯏꯅ ꯑꯗꯣ ꯃꯣꯏ ꯕꯥꯏꯛꯀꯩꯒ ꯊꯤꯟꯕ ꯆꯠꯂꯤꯅꯤ ꯒꯥꯔꯤꯗ ꯊꯤꯜꯂꯗꯤ ꯅꯪꯉꯔꯣꯏ ꯍꯥꯏꯅ ꯑꯣꯇꯣ ꯐꯥꯔꯒ ꯑꯣꯏꯅ ꯆꯠꯂꯦ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯆꯥꯛꯁꯦ ꯊꯤꯟꯅ ꯄꯦꯛꯀꯤꯡ ꯇꯧꯕ ꯈꯣꯠꯄꯗ ꯁꯨꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ